Yaishkul Kendra Urban Perma Culture Toduna, Lakadori Bachahi Mangasida, Yaishkul Kendrugi, Miam Giseva Togan Yamadi Kong Tangasina Kaya Yamna Home Purakangambaki Habadu, Miam Dotkania Natonazam Brinda Fondo Cray. Wafuma Singasi and the Pangtokiba Mikal the Zanatadal United Getiketa, Mikal the Mighty or BTS Brindagi, Yaishkul Zanwa Standaleva, Mayum the Pongi Singer Unaba the Fondo Kibane, Paugi Mifamadu Makataratuna Brindana Fondo Kiba the Mahak Yaishkul Kendra Sida, Paisa Siki Yamata Tingdana Bot Lepamatamda, Mahakus Sogat Pamio Kiana, Bot Hadaduna Mahakus Sogat Pibamadi Bot campaign the Matin Kia Panglaki Haki, Masigi the Magni Yaishkul Kendri Prasada Natana Matin Panglaki Miambu Tagat Pafondoki. Mark na makata na hai kendra sida praja kya gi phangpham thokpa hak kaya bu achaw sang sing na matli dubu matkriba hak sing adu mahak pu sagot kiba mioi sing gi oinadi mahak na namdana masada hak sing adu sinagani haike kendra sida lam chawdi haiduna lau singu tawdaba ki mami chawna tariba si Urban Permaculture Tohanduna Chahi Mangagi Manunda Chana Thaknaba Marangkaina Fanghana Pandam Thamli Haike, Handak Pangtokriba Manipur Gitarani Toshuba Legislative Assembly election Asida Hanmoina, Paisa Siki Tingdana Boat Messing Yamna Fanglibasi, Puari that Lengdana Lehoragadaba, Adok Mathodok Amani Haike, Loina Mahagna Yaishkul Kendrakitamakta Baikalapa Tabak Thoramda, Miyamamati government ki Maikadi Ating Mapibira Pagimahot, Amanama Pusogatuna, Hena Chokat Palambi the Lakani Habigi Tazaba, Adu Mangon the Lay Haba Wafam Tamlake. Nakalamarom the Paumi Singhang Bawahangi Paukum Piratuna Mahak the Makatana Hai, Manipur Legislative Assembly is listed Humpula Bagi Manunda, Nupi Mangana, Lengak Semba Sida Saruk Yakatore, Asigumba Chorba Lepaki Amadi Miamgi Tabak Togodoriba Asida, Wakal Ning Tizana Kantabituna Manipur Prazargi Sebato Bada, Nupina Chorba Todang Logani Habagi Tazaba Dulay Hake, Amadi Nupi the Natana Nupasing Su. Lepak Asibu Pazana Lengak Tuna, Lepak Asihena Kumang Chokshin Balambi the Lakpa Ocean of Hake. Election asi maki hore masi temporary oiba matam kharegi khobam mahangopani aina election mamanga wasap sagiba miyamda aina miyamgi khongol thokpa hak sakthung senthung hithung kumna maklai habisi aina pura aga miyamda kacharaga aina arang hong khatang oijaraga miyamda lenga khajagani habadu aigi aina phunjani pa vote Masing ay voter sinsi amadi ay sobat pire iba kung na sobat pire iba adegi tumina sobat pire pa budong maksing makamda ay namyang kung pa pagsungay ujarakani masida may pakraba candidates sinda ay na congratulations kada may konduksari ay na sakar request ang janing basi niyam si sakari lengaki mating yawda na tabuk tawbiyadi ay kung natawzagi ay na kaliba apaba lengak noon puro ba upong basi kung natawbang matamda ay naktagi cooperation PBU ay naktagi atumba yung hay tingay bibigano ay Manipura ay kung nalakadol ba sa mga madi ekstara sida ay kung maray bagsi kung kadumsar kadun yung hay si Dito ini Manipur amadi Manipur mahalay iba Manipur siba sinaw iwa iba mahalaman layo yung makamda ay nakapahanda.